Chahi Nipan lomda ngairibi Nupi Macha amada sexual offence Chathabagi thoudokta Khaidem Bishembhor atoppa ming Suresh Meitei kouba meeoi ama court na Chahi kun jail da awaba thabak suraga Leinaba Cheirak Peekhre. Special trial POCSO case number 14 of 2024 gamari Leinana fast track special court number 1 Manipur ge special judge RK Memcha Devi ge court ngasi case asigi sentence hearing chatharaba matungda sentence order asi ngasi thokibani. Court na Cheirak Peekhraba meeoi adudi Imphal district ke Lamlai police station na konba nongdam maning laikai digi Khaidem Bishembhor atoppa ming Suresh Meitei Chahi nifu apokpa Khaidem Ranjit Meitei ni. Court na Khaidem Bishembhor bu POCSO Act 2012 ki section 6 ki makhada lupa lakh amagi fine ga loina na Chahi kun jail da awaba thabak suraga leina na Cheirak Peekhe. Masigi mathakta IPC ki section 417 ki makhada Chahi amagasu awaba thabak suraga leina na Cheirak Peekhe. Cheirak animak jab manana chatkani loina na kumja inglising ani ga tara mapan gi October tara tareta gi kumja inglising ani ga kun mathoi gi February gi ani fauba judicial custody da leirakhiba matam dadi Cheirak piriba matam asidagi khaidokani hairi. Compensation ki oina Manipur leingakna mari leinaba scheme singi makhada victim da lupa lakh ama makhai pinanaba su khanganke. Haukiba kumja inglising ani ga tara mapan gi October thada thokiba thodok asiga mari leinana chahi asigi haukiba November gi tang tara nipan kunmathoi amasung kunmapan da case asigi hearing chathakiba ga loinana court asina tha sima ki tang manga da judgment amasung order piraduna Khaidem Bishembhor bu IPC ki section 417 amasung POCSO Act 2012 ki section 6 ki makhada mara leiri haina laukthokibani.